Hello friends. Nasi sina koi mangangarang makasa thara poina the 10x rule by Grant Cardone gi nasi jai point ani khak tham jaga. Haiba point si ahan bada koi gi middle class mindset haiba ma authority na thamije aduga mana wahay mana koi gi am toina koi na haina ba obsession haiba wahay ama mana koi gi concept ama haiba tare puthoi. Sida authority na hai se koi middle class ta miyo bise ayamana koi middle class family haiba sina ayamani ado sida mana hai se akoi gi world gi population sigi 5% haiba tare total 5% of the population jina ngasi akoi gi $40 trillion ka sigi whales makoi gi khutlei accumulate toy so hai ji kamaina sigum 5% jina kamaina $40 trillion haiba amount of the whales makoi gi makhut lei raga akoi middle class family da leiba akoi mayam amana kamaina just for survival gi damakta hingba oina tawri si kai gi no aduga akoi si kamaina si khaktangi si life si da si khakki goal si da hingi si kamain toino haiba awna sidaista mana puthore isi nasagi akoina middle class mindset haiba matamda akoi si magi mana ngarang pigi matamda akoi gi 4 degrees of action da akoi middle class da leiba akoi ayamba si kamain tawi mi si aigi need to khak phangaga normal average range amada thabak suba aduga chorakna adugi action level duma yauraga aina pamjariba jaga ama khak yauraga akoi da penthoga leiba adumba miyoibana ayamba oi have aduga haibasi yamna risky oi have sine haibasi kam risky oi ge have se ai life ta ga di ai tasengna ai life ta na sai ge ai haijab dune akoi tok mayam amda ai di father mother anima akoi government da thabak tormi aduga sahi kun kumunga tawraba phawda akoi miyoiba have se maduda makhoina tanjaba sen thumduna sai gi cancer laina ji sahi ani narakpada akoi konaba leite hetare awna ngasai gi akhoina hingi si kamain toy ngasai just for survival gi oina akoi middle class family sing sina hingi si adum kayumba awana chawba ma laktri bawdi adum o aga panglai da leijaba ai lem pana khara adum tawga pungling hingba adubu punsida kayumba khudong thiba ama one sec tholak khiba movement gi di punsi je awa famdong tawa haibisina ayamba akoi gi middle class family gi kanoni haibisini ngasai gi akoi authority na thamise ado sisi kari dagi thola ino haiba mata mana haise akhoina khalibu goals yang pi aduga akhoi punsida akhoi just aigi konana ba dubawo gi survival gi oiba wakhalonda khara enough oiba khara leiraga yare na khadu ija masi khwaidigi akhoi gi asoibuni haiba magi wakhalon thami aduna maram oira kanda ana haise maduda akhoi ngasai obsession haiba point su pusale obsession haise akhoina karimba amada ngaujaba haiba pot do wakhan makta oirsu adugi matang da adum khallaga leiba then ai business ki matang do igara ai success oining gi matang do igara awna ngasai gi authors na haije life da ngasai gi success haije oining gi engon do obsession nam leiga dong have punsi da ngasi phawriba isai sakpa oigara kabi oigara isai iba oigara then any activist oigara anybody phawriba mayam si man haise mana tawriba thabak tu da monda yamna sathina obsess oiba makak loi yaw have isai makta sakpa oiru isai da phawriba world renowned oiba singer mayam si ma isai da obsess oiba mi have aduna ngasagi any field da sports to igera man obsess oidaba amata kashu punsida yamna extraordinary oiba life ama success haibsi kashu oiba phangde mediocre lifestyle ama delairaga loi hingiba ngaktani aduna ngasagi akoina success haibsi mamang da mana akoi definition ama haigre magi wakhalon success haibgi arthadi mana haibsi ngasagi continuous growth haibni life ta isi da pen thoga leiba nataba adum left na kaba ngamba left na sawkhatpa ngamba du mana success hai authority matugina aduna ngasagi akoi da success haibsi obsess oiga dong have si bawa ai success oire hai engon da pen thokpa leiwe dongni continuously ai life sina sidri bawa da manga sagi ai adum ahenba potu phangnanaba tanba haibsa masina khwaidigi akhoi every 5% of the population ngasai haigiba $40 trillion control well tawriba mayam se makhoida adugi obsession amamam lai haba
aduna ngasai gi middle class ta leiba akhoi da sig obsession je watli haiba wakhalon ji ba ngasai gi author ji gi oiba opinion sima thami aduga haiba wakhalon ji adum ai wakhan da su yaning hai tare author ji gi magi opinion se ai yoina adu mi gi opinion ni ba du author ji gi opinion do mana ngasi smaina thami haiba point si ba thamaga ai ngasi gi oina matang sida khoi ge haiba lari the 10x rule by Grant Cardone ji gi ngasi gi oiba review je matang sida tension jage aduga haiba like se khoi hayeng na lotion jaragani aduga hanchit tagi amo anowo like amo paikhat jage thank you for watching